Ngasi ayuk hangang police station na konba luang sangba maning laikay Nirmalava School manakta ani subalanjaw matamgi ariba UXO bomb ama pokaykray. UXO bomb ani amasu bomb disposal squad na lawkalaba matung tugay dun hamakan kray. Pulis nagi fangma pawmagi matung ina thawdog asi ngasi ayuk pung 8:13 mangarom taba duwayda luang sangba maning laikay dalayba lawsigam pakpa chahi 68 apokpa laikidraba El Babuyay makauba myoy amagi ingkolda Fatta haudi khomjin duna mai thabada thokibani laibak fabadagi asogapan magti yawhodre hairi paudu hek phangmaga higa police station gi team ama laktuna mafam adugi akoibada makha tana pokhairakpa yaba pochak sing leiribra haina yengsinbada kolhing karaba ani subalanjaw matamgi UXO bomb ani amaga leiramba thengnaki hairi Bomb ani adu thengnabadagi Manipur Police Bomb Detection and Disposal Squad team kauduna lawkhalaba matung numit yung matung pung amaga minute yangkhairom taba duayda akan ma section thawrang amaga loinana haingang gising khong da leiba lawkol amada thugaiduna manghan ki haina pawsina makhatari